अहमदा वीडियो से ममांग दसु येंग्रबनी मसी अमता येंगमिनसी असी वीडियो सिगा डोनेशन तौबिरक इबुंग इपा मयामगी मिंग अमता हाइदोक चरके अदुगा पुक्चेन चावबा इचिनाव नुसिबा मयामबुसु हाइना थागतचरी वीडियो अनिदा लापा डोनेशन नि आई अहमदा इचिनाव सिंगदा करंबा वीडियो दा लापा डोनेशन नो मसी अमता उच्चरके लाइन होना ngaktra leiriba singji ga koi kanagumbi marum mapang adagi CSO singdagi koi gi mating laktab si jorta baje masi kitang yahoninge chengna hai kanda koi ngasi bokta kanagumi intana manipur de leiriba CSO adagi maira paipi leiriba club organization leiriba mayam sina kangsup se koi gi khangdabagumna ma tawri masi ongtang lakpira kanda kana nanga I kaidorige haibaje masi kangsup tu imphal je only 14 kilometer khaktani masi yamna su ya khudong thinengai oiba jaga ne bako si mayamna budi khangamgani ado khangaga so sai kangsup singong haiba sida kanamtana khoi ngasi bokta leiriba front line sida thengnari ba khoi sinau mayam sigi mating je lakte masi lahaningi asi handak yamna sauraba donation ibirapa ahoi oza kasardagi mingoina panjabada mingom ta habiro ahibam bijay singha village karai kandi post office karai kandi near baskandi gi ni mase mana tharko amount se lising manga thagachari yam sauraba amount donation to birapagi tamata karai kandi baskandi dagi ahibam bijay singha ozabo konda atei su hena donation to bangam biba to thabakta mai pa ko uibiu imale bang manipur ga awatari matang siga mateng uibiu ane lising manga thari thagachari yam thagachari atei su hena donation to bangam ba ibung ipa meyam gi donation ju pathok charake adu ahibam bijay singha ozabo hani hale tanam kasu thagachari now meyam aina piriba GPS ga karigumba mayamna nusibidana donation to birappa taragadi manipur changdirgi manungda donation to biro haina mayang yafamda donation GP number ga phone pay number ga se phone pay number ni GP nate phone pay number se pijaramge aduga scanner pijaramge phone pay number ga scanner ga phone pay sina donation gi oina semja be account ni aduna e phone pay gi number se hapcharamge mayamna angamba donation khajita su to biro haina mayang yafamda muka su request tawjari adudi chinaw mayam pathok charage mingse mayam se haijarage ahan badi yumlembam pramananda lupasam donation to thagachari huidrom rajen lupachama thagachari huidrom rajen bu sandhya devi lupasani thagachari adugadi receipt from kaina se khongdombam ibungo bi singha lupatara thagachari ibungo biara khongdombam ibungo bi singhana lupatara donation to birai yamusi akoi mitei mayamna angam donation to birai tamakta ai sabita devi lupa kontra ai sabita lupa kontra to birai wangkhem mayum rina lupa chama tore wangkhem mayum rina bu songa itna thagachari lupa chama donation to birai sarang them luang lei lupa jangkhei sarang them luang leina lupa yangai to birai thoiba soro khaibam lupa tara thoiba soro khaibam na su lupa tara aribam megha chandra lupa chama ga manga thagachari chama ga manga donation to birai asiga happy ba manga tara pun jangai tongna thabire we sinau mo piam puram ko han thagachari jam chawba sempham ni angam mateng pamgir ko imale ba ki namta warba matam siga isa gi awawa thadoga imale ba se hana important ya na thabire ko se matam kai thopira ga thagachari hana thagachari mathang sidi maibam dipak meitei mana lupatara thare maibam dipak me lupatara RK Somendra Singha lupakun तो ममिंग जाओ तो बस सिंखे लाई दो GPA दा थारा को अमाउंट खरा सुले GPA दा थारा को अमाउंट की ममिंग का तो हफ्ते दरे वारो बिगनु तो कोई अपन बोई दे तुम सेफम दे तुम ताक लग के को वारो बोया दे सिगे ममिंग जाओ तो बम लाए सी कई ममिंग मनुंग द संग चेक तो येंगे मनुंग द सु फंगदे वारो बो जाते 2076 नि माय अकाउंट नंबर से लास्ट माना लुपा सामा थारे अरे मिंग याव तो बम नि याव वारो बिगनु मिंग याव शशि कुमार सिंहा लुपा सनी udrena Sasi Kumar Singha bu suai ngai ta Sasi Kumar Singha lupasani Sasi Mohan Singha lupasani thagachari Sasi Kumar ga Sasi Mohan ga maming je beteng ko Sasi Kumar Singha Sasi Mohan Singha khajitang ni khenari se Kumar ga Mohan ga ni lupachani Sasi Mohan na su lupachani thagachari US Jewelry Store ai nam khakla US Jewelry Store lupachama thagachari US Jewelry Store bu su hana thagachari khoirakpam Singha ai mai maming sagai ga loisalaga mai maming lothokre khoirakpam Singha lupachama thagachari lupachama donation to birakpa thagachari khoirakpam Singha bu haurangbam Michael lupajang khai thagachari haurangbam Michael bu
lupa jangkai donation to birai de se mar se na kai ga ha ga do hai na patra ke jami ming do pathal ming de marak to wa hai ra ge ming de hai pe jami aba singkham pramodini lupa tara singkham promodini na lupa tara donation to birai ningthaujam premavati devi lupa sama lupa chama ningthaujam premavati na lupa chama donation to birai wairokpam arun kumar singha lupa sama Thagachari Arun Kumar Singha busu Wairupam Arun Kumar Singha na lupa chama aduga ngasai gi lising manga habaki ba ko gi ina oidori yamba oidori kari haidu ko do hairake do haidri haidi parone o mathang lak din ko khuman them robert singha lupa tara Kuman them Robert na su lupa tara donation to bire marak thana wam tang haijege akhoi kasar dagi yam nungsiraba pukchen charba ozamna su lupa lising manga donation to bire adu details haijerake aduga mathang namu namairapam parmodini lupa lising ahum nangmoirapam promodini Thagachari. iche amasung ozabu ani mapu haningai tar thagachari luruba tanja asiga manipurna suk yauna wariba lan marak aduga nahan khani mamangi lengi adugumba awana nangibai marakta khun ngai bai bungu pa amasung manipurda leiba khoi ichinaw singini haina yamlaba sempham lupa lising ahum donation to birakpagi tamakta oza amasung ichebu haningai tar thagachari ichegi mingdo namairapam pramodini nangmairakpam promodini ichebu Manipur haningai dagi tar masama. thagachari manipurdagi ni ichebu su hana amukasu thagachari rk gambhir singha lupa sama RK Gambi Singha na su lupa chama donation to bire mina devi madi video khudi akhoi gi donation khudi ma hapai akhoi yam pukchen charba Mina Devi Ma madi hape. akhoi na donation video hapa khudingi Ma hape. angamba donation hapi re ma lupa sama soidna hapai aduna Mina Devi busu haningai tar thagachari handa lupa lupa sama sama ni ma leptana lupa Mina sama Devi ni na su lupa sama ma hapi re jadi thagachari mathang asine henry ai ko henry lupa sama thapi re thagachari thagachari henry busu jadi paunam koijam mai lupa jangkhai punam koijam punam Punam koijam koijam na su lupa lupa jangkai jangkhai thagachari waikhom chingkhem chingkhai ngan ba waikhom chingkhai ngan ba lupa jangkhai waikhom chingkai ngan na su lupa jangkai donation to bire jadi video sangani kha jang pas el kalimohan singha lupa chamnga Kalimohan Singha L se kai no khangdare Kalimohan Singha ojabu suane ngai tan thagachari lupa sama donation to birakpagi tamakta wanglem bam doren singha lupa chama wanglembam doren Singha busu haningai tan thagachari lupa sama donation to birai adugi di se gpay degi amakak di change ko royal restro lupa cham thagachari pabiro sorry si di natri ha si thoki bani changa ko nati si soire ko dedi last ki aroi bana receipt to bama le asi je 2076 maming jaude lupa cham tharami mana kana no ri khangde adugo isino mayam sigai se karak pa ming khajik tani karai se adugo ming je ayam badi ming karak te kamai to ni donation mapum jidi pulawa ha do sar ke amount papa se tan pa mukasar ki mana ojamna suna lupa maming do vijay singha Subhankar oja Subhankar na su kasar dagi lupa lising ani donation to birai adugi tamakta ojabu haningai tan thagachari oja Subhankar gi address se ai haijarake aduga atai su asmaina gpay da khara changai changakpa khara si maming se ka da su khara yauri maming ka de ko me war bo jate ming haire ke maming ge su to thok to yaure kamai to do khangdi aduga pukchen char begung ipa mayam oja mayam punam pusu amuka su oja degi pari imom channel na mayam punam ke pham da ekai khum da baguchari ado akhoi gi huji ka je river donation amount se 27000 khatang henna kare ado ichinaw mayam 27110 rupees ado ichinaw mayam na lupa tara tang hapapa lupa ama ni ta hapapa lupa manga ta hapi lupa mayam punam pusu haningai tan thagachari ado marak asida akhoi yam lupa tang happy rasu akhoi mitei se ali pida laktara kundi lemni aduga adu mayam na lupa mam da habadi egi khungai besino mayam je wani ngai ambo leiro ado ngarang nungdang su akhoi gi yam nungsiraba inaw haigadra oja haigadra lupa chama donation to birei adugi mingsu haijarake ming to donation to biroko namda jam donation to ro ja do tha ho sele sapham ibo yai ma sapham ibo yaima busu haningai ta thagachari lupa samga thare lupa chama donation to sapham birei ibo yai ma aduga akhoi yam nungsiraba akhoi inaw ama masu boxing sanabi inaw ni mana lupa chong mama donation to birei inaw dugi mingdo chawba hai rai chawba khangane hai boxing hai ni roi khangani ai ma se boxing sanaba angang ni
ado makha tana de yamna details Maje ki di aro Guwahati ye da lei ma mane ni ko? ma Guwahati de Guwahati da tharapani lei. Lupa 300 tharai ma. di haje aro ge aro bigano man lupa 300 thabi rei asumai na nungsiraba ibung upa ichina mayam amana donation tobiraga aise mathang thagi tang tara taruk tagi na tang kun gi manungda manipur da changjaraga ibung upa singa unaraga ngam donation khatang pijaramge aduga loina na akhoi gi haujiki manipur gi asuk kukina asuk kanlaba landaraba irang asiga leikhidraba thawaina pontha oigaba athoba gi mafam da su chachage aina khanjari ado makha tana mayamda yograkanda kari kadai da chatke kama matau mongda tauruge thabak singdo aida mayamda ucharake asiga aina pathokchariba amount donation asiga gp dagi lakwa kharamadi kadare lupa tara karapa lupa yangkai karapa asumana Manipur da aduga handakte ai su isa jauna sange tawre akhoi sinau khun ngak pasing gi mafam da khajik angamba khajik johon gi adu senpham se ai gi dina chadre ko mayam na pipa senpham ji ni johon doi je khun ngak ko sinau mafam da bor ni sinau mafam da nungai ai phana imale pak sibu kanba ngambo iro aina aduga akhoi gi su youtube te chang ko pisa jana di chang te lising tara chang pa lising ni pan chang pa lising tra ma thui chang pa sumaina ai gi pujar ko de ai haibam thokte hairo changja ko de du mang su su ma khoi angam ba donation pijaru re do handa kisu ko su akhoi gi mai gi su akhoi angam ba sum hapcha graga donation tawjage aduga mayang gi su mateng asum tawbiu hana dagi su mateng tawraga akhoi asum lai manipur da su si aduki mate awa ana marakta lei bani relief camp da leiri aduga chaba thakpa mafam marang khangdaba mayam amai chinaw musu mayam musu leiri aduga nomagi chara tana suri bibu ipa mayam da su angam ba donation tawbire ima sing na su tawbire donation tawbire iba mayam puna mapu amuka su hanna ikai khumda buchari lupa 30 tang donation tawbire pasu akhoi gidi tanja asiga yamna sauraba mamalni aduna mayam puna mapu amuka su hanna khuramjari ngasi gidi chinaw mayam matang siga loisanjarage ado hojai dagi pari mom channel sina mayam gi donation si haidarakpada chithoba kaya leiraga su comment da sum haibiro ai sum mathang video da chithobodo haijarake aina akoina pathokchabadadi loina akoi gi karak papuna mayam da loina pathokchare total amount lupa lising kun taret ka chama khaji khara hena karai nungai jare adudi loisanjarage chinaw mayam Kanglipakna Kanglipakna yai phare Pakangmana yai phare leiba khoi mitei chinaw mayam puna magna yai phare do chinaw mayam aroi bada haijaram gadabadi mathang thada khoi kangchup chingkhongda ngasi bau donation changdri haibase khoi angamba khasatang Kangchu chingkhongda leiba sinau mayam kaigo yengbiram tardi soidina khoi yogramba honajabke comment soidana tobiro kangchup chingkhomda leiba khoi khungak paibung yupa singna video su obo taragadi soidana comment tobiro haina hojai dagi pari mom channel ge magi dagi yengbiriba mayam puna gempham da su request tawjari ngasi gidi loisanjarage adu aroi bada gps pijaramge mayam na su angamba donation khajitang kapiramo ngasi gidi loisanjarage